Ngasi numida wairam phongkiba kangleipaki mairagi pause digi maruaba pau khara khangasaraka miyamda khudo tamjike CM resign tawba yaningdei kuki MLA taragi mathakta action lokhapa ngamdaba speaker su phamthadokadabane leibaki asukluraba matam asida CM resign tawba yaningdei Manipur thugaina basilliba kuki MLA taragi mathakta action lokhapadi ngamdiraga Manipur kanba pamba Maitai MLA sing the action lawriba speaker su phamthadokadabane haiba placard sing kaya sizinaduna Imphal East ki manung chana leiba Naharu Pangkong Mokong Women Welfare Association Naharu Huirem Naikai Women Welfare Association amadi Bamon Kampo ge mara paibe sing na tonga ba mafam sing da wakap mifam chathakre hariba wakap mifam asida tonga ba mafam sing ge mara paibe sing ge thawmi sing na phongdorakhibada Manipur ki asukluraba matam asida CM na phamthadokpa haibase matang sadaba amani haina lawi CM na phamthadokpa tarabadi kuki MLA taragi mathakta action lokhapa ngamdaba speaker su phamthadokadabane sahi ani helaba fawba loisimba ngamdana lakliba lal asibu atopa CM ama silaba su thokliba lal asida loisimba ngamgani haiba thajaba ngamde thokliba lal asi CM silaga loisimba ngamgani haiba leiradi India lengang namiyamda chapchaba pakhum pigadabane haiki tungan ba mifam singda phamkiba wakap mifam aduda CM ni resign tawba yaningde amade khulngapa phaba yaro haibana chingba kholaw sing lawki makha tarapa pauda kuki miyamna taliba demand ahongba khak leiroi pauriral hawkip en berena chief minister phamdagi resign tawkhrabasu anawba chief minister ama sidaklabaji kuki jo miyamge political experience ama oidiba sapra administration natraga legislator yawba union territory ahongba leite haina saikol kendra ge MLA Paurinal Hawkip na haikrei wafam asi MLA Paurinal Hawkip ke esa thagalapa post amada phongdorakpane post asina makhata na hai chief minister Mbere na phamthadokhiba ase nakal ani ke marakta wari sanaba yabagi ahamba khongthang oigani adubo kuki miyamna taliba demand ahongba khak leiroi haire Makhatarapa pauda Manipur the animated suspension natraga PR thamlakpa yabage Thajaba Chang na leire en berena chief minister phamdagi resign tawkhraba matungda Manipur lengakta ahongba kaya lakhibaga lonina BJP MLA sing punsimba ngamdabadagi anoba CM khanba ngamdan leire maduna athuba matamda Manipur the animated suspension natraga PR thamlakpa yabage Thajaba Chang na leire Hauju phabagi oina mioi ahumna anaba CM oinaba lamjel tanarambane mioi ahum adugi manungda mioi amabu ngasi athengbada CM oina laukthoknaba su yana leire haina ngangnarambane aduba ngasi phawbada BJP gi MLA sing amato oina punchinduna anaba CM khanba ngamdrabade center na Manipurda president role thamlakpagi lalok nya pahaukhre haire ngarangdigi haune Imphal hotel da BJP North East ki Coordinator Sami Patro na BJP ge MLA sing amamamta oina unakhiba du ngasi su makha chathare hauju phawbada BJP ge anabo luchingba ama khanba ngamdana leire amaramda Manipur lengakta Forest and Environment oiramba Thongam Biswajit ta pamising na hangba wahangi pakumda mifam pangthokliba si kanana anaba chief minister oigani habigi matangda natte Manipur da santi hanjidaknabani haina phongdolamkhe amaramda en birene luchingba BJP gi ani subar tam da sawatkiba MPF ki oina party asigi state president hana water resources oiramba awangbai nimana mahaki party ki ferepte ahongba leite hana laukiba ferepta aduma hongdana lei haiki aduma oina maktha asigi mapalda New Delhi dagi halakpaga Raj Bhavan da chattuna chief minister phamdagi resign tawrage haina governor da chirol pisingkhiba matung governor na su resign tawbagi ayaba pikhraba fawada BJP ki MLA masing shuna lei haibadu utpangamdana leide masina maram oina BJP ki party ki MLA singi marakta makhogi legislative party ki luchingba khanduna anaba chief minister khananabagi wafam hauju phawba leikhai taba ngamdana leide makha tarapa pauda Manipur major agreement chapchana implement tawnaba Manipur ge ningtho MP Sana Zawbana parliament taksingkhrei ngasi phangkhiba parliament mifam ge 0 hour gi matamda Rajya Sabha ki MP Semba Sana Zawbana Manipur major agreement ki wafam pukhakrei MP Sana Zawbana parliament ta phongdokhiba wafam de Manipur asi apikpa state ama oijarabasu matam amada sahi 5,000 hembagi puari amade civilization lejarakpa maning makhatamna palamba leba ama oirame
The Manipur Merger Agreement lising amaga samapan nipuga mapal haiba agreement amagi makhada kumja lising ama samapan nipuga mapal dagi Manipur India gi saru ama oirakhe aduma pahaukiba sahi kayagi mamangda palamba lengaksingna hairiba agreement asi karigumba ikai khumnabiba natraga khangbiba leitre masina tasena Manipur gi miyamgi pukni wakhalda chaungna chaithing piri haiki MP na makhata na phongdokhibada maru oina agreement asi ki article 8 ki nipal subada yauriba aroiba pera asida Manipur singi socio-economic cultural amade political status hena wangba thakta pukhapaga mari lenyana yamna mayek sengna yauri haiki MP na makha taraduna hariba article asigi aroiba perada India lengana Manipur singbo tunga ma public service ki thabak pinaba sanaba thorang sing pakhakani amade atailam kayada su yohanaba pungning thawatkani lonina tunga ba makhal gi law sing custom amade Manipur miyamgi social economy amasung lili ngak senduna thamgani haina palle adubu ngasi phawba hariba agreement asida yauriba warol sing asiga mari leinaba matik chaba thoram sing natraga safeguard sing piduna isit asibu ngak senaba matik chaba thorang ama phawba lokhatpa leitre maram asina Manipur gi socio economic cultural amade political status hena phaga annaba matik chaba thorang sing amade makha taba khongthang sing lokhat pinaba galoinana Manipur Merger Agreement chapchana implement taunaba hausi khuthangda Manipur gi nangtho MP sana zawna Union Government gi pungning chingsingki makha tara poina pauni kho pause digi malu eba pau khara khanga saraga miyamda khudo tamjige Manipur gi anoba CM kana oigadagi haba ngasi athengmada lauthoklaba yari Chief Minister Emberena CM pham thadokhraba matung state asigi anoba Chief Minister kana oiraba yai habado ngasi lauthoklaba yana leire Pause asina phangba paugi matung inna hauji hangduna leiba Manipur gi Chief Minister gi pham mentionabagi dama BJP Manipur gi insa sami patra lojingba mifam ama North AOC da leiba hotel Imphal da pangthokre mifam adu da BJP Manipur gi President Adhikari Mayum Sarada Devi Manipur lenga ki transport amade veterinary amade animal husbandry minister Kasim Basum water resource amade relief and disaster management awangboy Nimai Kaksingi MLA Mayang Lambam Rameshwar Hairokki MLA Thoksam Rajesh Yamse Saruk Yaki Hauji Phabu Oina Kanabo Manipur gi anaba Chief Minister Oina Khankhibagi Haibadi Pause asina chapchana phangba ngamdre makha tarapa pauda Center na Manipur miyam usitabagi thawongni ibobi lamdam sigi miyam gi issue kaya khanagadaba assembly session pangthokadaba nomakha waliba Chief Minister bo Delhi da kauraba matung nongalaga Imphal da hek thunglabaga resign tawhanba haibasi yamna usitabagi thawongni haina former Chief Minister Okram Ibobina phongdokre Karigamba matang yadraba fawba state asida suspension animation lehem thokte matam yamna leiba maram na ahingda fawba anabo lusingba khanduna Chief Minister oina wasak hanba yai constitutional crisis leiba sunataba state asida constitutional crisis lehendina Manipur miyam o naigadaba president rule thamlaklabade Manipur miyamna khangba wagadaba male amade center ne state asida yengleba meyeng asi khangbada yamna wai asuk yamna usit thawoidaba thong ulakliba side sikhibana hena phai haiba wafam thamki